ngasi yam nungaijadaba yam pendaba akoida yam minamba manba akoida tawsannaraga akoi themagi mongda tawramaga akoigi leiriba party leiriba organization leiriba singsi adigi press media information leiriba singsida minamba manba ama uhanbase tasengna yam nungaijadi dalida huzik phammiba jantar mantar da koi nation wide rally haiduna maming tholaga tawriba protest si protest si community amara defame tawgadaba protest ni si threat to India, threat to the constitution gi protest ni community amada particularly defame taunaba protest ni haibase akoi mamang dagi si leibak irang thoktanaba community amagi michangda nattabida akoi gi community amada defame tawdore ko sidi aranba potni ko sidi constitution gi bound su yadaba potni ko haiduna akoi gi party gi site gi su aduga topa organization gi site gi su tabi re duga Republican Party of India athwa legi site gi su akoi na Commissioner of Police Sansat Mark Connaught Place New Delhi da akoigi Manipur State ki General Secretary Organization tawraga thajagre ADGP office ta akoigi Sansat Mark Parliament Street ki police station da aina wari sanajaba matamda mahakna reject tawkhre sigi protest si ngasi numisida phammaroi haibagi mana akoida thajabam pire haitare aduga ngasi numisida akoigi Delhi da jantar mantar da akoigi source dagi rally se chap chana phajana phammi haiba paw matabadai kari no koida sanari balilasi government gi site gi sanari ra kana gi site gi sanari bano kari conspiracy no manung lari base institution manung sida government manung sida kana yaura bazano adegi lebak ka haningba lebak thugai ningba amaga khana ningba mi yaura bazara haibagi akoi da chamam na bam po sidi open oira bani ngasi kari gi no haiba matamda akoi me gi tang ahum thokibado uhodre na government na hariba mayam sida farene uhodre haiba khangudre haiba nuna sayam thamgrase ngasi gi leiriba rally Delhi da phamriba jantar mantar gi rally si phamriba protest si taurani haibase mamang dai khangabani makoi sizinariba term genocide adusu institutional genocide ka haibase achouba acquisition amani tauribase sarkar amada institutional genocide ne paliba sarkar sidabu hariba matamda sarkar masana tumin lerise karigi no haiba question dune bal haribase why sarkar institutional genocide on one particular community in hariba neba adugi damakta jantar mantar da permission piu akoi institutional genocide taure haibagi permission piu haiba matamda aduda piraga phamalliba sarkar sidi karamba sarkar no like akoi masana yajarabra akoi na si tauri si yare hairabra haibagi question nama laktore duna suk lanba all India gi capital sida New Delhi da all media channel gi mamangda phamak pasi protest si yahan biganu ko aran ba pot amani haiba matamda si akoi da su every organization plus ai khoi gi party da su akoi na che thajaba matamda reply bibiraga I get personally verbally wise na matamda tawdre reject tawkhre hairaga adusu ADGP office masadagi hairaga ngasi hoigi jantar mantar da ngasi phamle rambase tasengna sida takpadi manungda kainom leire conspiracy leire kanano manabam yaure sidi tasengna harabada siriba misi mina siriba sida institution marakta mi yaurabra haibagi cingnabam su leibagi pot ama lakpadong tawre kai gino haima tamda akoi da ngasi tawraroi haijilamaga tawhanbagi posidi kana khadana basilino siriba mayam sigi maramse makoina daita lawjare haibagi pot ama leirabra na khalle aiduna akoina khangna aranba tawdore ko adu tawdore ko haibagi posida tawbiganu ko tawhanbiganu ko na akoi esse rightful citizen na moina akoina che thaba matamda tawdre he na koi kemta nusathi ningai oide leiro haiba matamda taw leiramadugi nungai taba as a rightful citizen moina nungai tabaduna ina ngasi phongdok sin ningi se aduna mathangda sigumba koigi asema clear information pidana tawbido oiragadi akoi chema thadrusu yaina akoi changa mangamba pongtau tongnabagi akoi law and order se leitabagi akoi changa changa thingjabagi akoi law and order su leitre haiba tak taragadi akoi changa mangam tongna yaina jengsan biraga leiriba mafam dugi ADGP DGP lokoi mathakte inquiry ma chathaba yara suspend tawba yaraba matamam oirabra na khale maramdi karigino haibam tan makoi su yaure sigi sinnaba protest sinnaba hotnabada community ma defame tawnaba hotnabada lalong silapasida makoi su yaure haibase yarabra na khale ai wakalda duna tasena koi sigi inquiry committee ma yam thuna sembiraga makoi se yam thuna suspend tawbigadamani haibase akoi site haizari thank you so much